ꯃꯌꯥꯝ ꯃꯩꯇꯩꯁꯤꯡ ꯌꯥꯎꯔꯗꯤ ꯑꯗꯨꯝ ꯀꯣꯃꯦꯟ ꯄꯤꯔꯛꯑꯣꯀꯣ ꯃꯃꯥꯡꯒꯤꯗꯣ ꯑꯇꯣꯞꯄ ꯀꯥꯡꯕꯨꯁꯤꯡ ꯌꯥꯝ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯗꯨꯅ ꯑꯩ ꯑꯗꯨꯝ ꯂꯥꯏꯞꯇꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯒ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯂꯥꯡꯉꯤ ꯁꯨꯝ ꯈꯨꯂꯥꯡ ꯑꯃꯅꯤꯕꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯑꯉꯥꯡꯁꯤꯡꯁꯤꯕꯣ ꯃꯌꯥꯝ ꯍꯨꯃꯥꯡꯅꯁꯨ ꯂꯣꯏꯔꯦ ꯑꯩ ꯐꯤꯗꯨꯁꯨ ꯁꯣꯟꯅ ꯇꯥꯅ ꯂꯩꯔꯦ ꯂꯧꯈꯠꯄꯒ ꯇꯜꯂꯦ ꯍꯨꯃꯥꯡ ꯇꯩꯊꯣꯛꯅꯕ ꯑꯩꯅ ꯉꯁꯥꯏ ꯐꯤ ꯃꯇꯦꯛ ꯑꯃ ꯀꯩꯅꯣ ꯇꯧꯔꯛꯄꯗꯣ ꯂꯧꯍꯜꯂꯛꯄꯗꯣ ꯑꯣ ꯃꯌꯥꯝꯗꯤ ꯈꯪꯉꯝꯃꯔꯣꯏ ꯑꯩꯅ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯈꯤꯕꯅꯦꯕ ꯍꯥꯏꯗꯤ ꯐꯤ ꯃꯇꯦꯛꯇꯣ ꯄꯨꯍꯜꯂꯛꯄꯅꯦꯕ ꯑꯗꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯍꯌꯦꯡ ꯑꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯦ 24 ꯑꯋꯥꯔꯁ ꯏꯟ ꯀꯥꯔꯗ ꯆꯦꯂꯦꯟꯖ ꯇꯧꯕꯁꯦ ꯑꯁꯤꯁꯦ ꯁꯛꯁꯦꯁ ꯑꯣꯏꯔꯒ ꯃꯌꯥꯝ ꯎꯕ ꯐꯪꯒꯅꯤ ꯑꯗꯣ ꯁꯛꯁꯦꯁ ꯑꯣꯏꯗ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯑꯞꯂꯣꯗ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯤ ꯑꯌꯨꯛꯇꯒꯤ ꯋꯥꯅ ꯅꯝꯃꯛꯄꯅꯤꯅ ꯑꯌꯨꯛ ꯄꯨꯡ 9 ꯃꯈꯥꯏꯗꯒꯤꯅꯦꯕ ꯍꯧꯔꯛꯄꯁꯦ ꯁꯤꯅ ꯍꯌꯦꯡ ꯄꯨꯡ 9 ꯃꯈꯥꯏꯕꯨꯛ ꯍꯥꯏꯗꯤ ꯇꯧꯗꯣꯔꯤꯃꯤꯗꯣ ꯄꯨꯡ 9 ꯃꯈꯥꯏ ꯍꯧꯖꯤꯛ ꯄꯨꯡ 4 ꯃꯈꯥꯏ ꯇꯥꯁꯜꯂꯦ ꯑꯣꯈꯥꯛ ꯃꯇꯝꯕꯨꯗꯤ ꯍꯧꯈꯔꯦ ꯑꯗꯣ ꯉꯁꯥꯏ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯅꯨꯡꯊꯤꯟꯗ ꯇꯨꯝꯃꯨꯕꯅꯦꯕ ꯇꯨꯝꯃꯨꯕꯗꯨꯒꯁꯨ ꯄꯨꯡꯃꯨꯛ ꯃꯇꯝꯁꯦ ꯆꯠꯂꯝꯃꯦ ꯑꯗꯨꯅ ꯃꯇꯝ ꯆꯠꯈꯤꯕꯁꯨ ꯈꯔ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯀꯣꯏꯕ ꯊꯣꯛꯑꯅꯤ ꯀꯣꯏꯕ ꯊꯣꯛꯑꯒꯁꯨ ꯍꯥꯏꯗꯤ ꯃꯇꯝꯁꯦ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯇꯧꯔꯅꯤꯅ ꯍꯥꯏꯗꯤ ꯀꯣꯏꯕꯗꯨꯒꯁꯨ ꯃꯇꯝꯁꯦ ꯈꯔ ꯍꯧꯈ꯭ꯔꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯆꯥꯕ ꯊꯛꯄ ꯑꯁ ꯅꯨꯡꯊꯥꯡꯁꯦ ꯌꯧꯔꯛꯀꯗꯅ ꯈꯔ ꯐꯅꯤ ꯑꯩꯅ ꯍꯥꯏꯗꯤ ꯅꯨꯡꯊꯥꯡꯗꯤ ꯑꯗꯨꯝ ꯇꯨꯡꯈ꯭ꯔꯒꯅ ꯍꯥꯏꯗꯤ ꯈꯪꯍꯧꯔꯣꯏꯕ ꯁꯤꯒꯤ ꯃꯔꯛꯁꯤꯅꯦꯕ ꯌꯥꯝꯅ ꯋꯥꯗꯣꯔꯤꯁꯦ ꯂꯩꯕꯁꯦ ꯁꯤꯒꯤ ꯃꯔꯛꯁꯦ ꯀꯃꯥꯏꯅ ꯈꯥꯡꯗꯣꯏꯅꯣ ꯑꯣꯂꯥꯡꯅ ꯑꯃꯨꯛ ꯑꯣꯂꯥꯡꯉꯤꯕ ꯉꯁꯥꯏꯗꯩ ꯑꯦꯁꯤ ꯊꯥꯔꯝꯕꯗꯣ ꯑꯦꯁꯤꯗꯨꯕꯨ ꯃꯨꯊꯠꯈ꯭ꯔꯦ ꯑꯦꯁꯤꯗꯣ ꯆꯥꯔ ꯐꯨꯡꯒ ꯂꯩ ꯁꯣꯔꯁꯦ ꯀꯣꯏꯕꯁꯤꯅ ꯉꯁꯥꯏꯗꯒꯤ ꯀꯣꯏꯒꯦ ꯇꯧꯕ ꯃꯌꯥꯝ ꯀꯅꯥ ꯀꯅꯥꯅꯣ ꯌꯦꯡꯉꯤꯁꯦ ꯀꯣꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯑꯩꯗꯤ ꯅꯣꯏꯗꯤ ꯃꯅꯨꯡꯗ ꯂꯩꯕꯅꯤ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯑꯩꯗꯤ ꯐꯨꯠꯅ ꯂꯣꯏꯔꯦ ꯍꯨꯃꯥꯡꯅ ꯂꯣꯏꯔꯦ ꯐꯨꯠꯀꯁꯦ ꯉꯁꯥꯏ ꯂꯤꯠꯂꯝꯕ ꯐꯨꯔꯤꯠꯇꯣ ꯍꯥꯏꯗꯤ ꯑꯩꯅ ꯉꯁꯥꯏ ꯀꯩꯅꯣ ꯇꯧꯔꯝꯕꯗꯣ ꯀꯩ ꯍꯥꯏꯒꯦꯅꯦ ꯑꯌꯨꯛꯇ ꯂꯤꯠꯂꯝꯕ ꯐꯨꯔꯤꯠꯇꯣ ꯑꯗꯨ ꯂꯤꯠꯂꯝꯃꯗꯤ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯆꯦꯂꯦꯟꯖꯇꯣ ꯉꯁꯥꯏꯅ ꯉꯝꯃꯔꯣꯏꯕ ꯗ꯭ꯔꯣꯞ ꯇꯧꯈ꯭ꯔꯗꯕꯅꯤ ꯑꯗꯣ ꯑꯩꯅ ꯁꯤ ꯐꯨꯔꯤꯠꯁꯦ ꯄꯨꯁꯜꯍꯧꯕꯩ ꯐꯔꯤꯅꯤ ꯑꯩ ꯈꯪꯉꯦꯕ ꯁꯥꯅꯦꯅ ꯀꯥꯔ ꯃꯅꯨꯡꯁꯤꯗ ꯐꯅ ꯑꯦꯁꯤ ꯊꯥꯔꯁꯨ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯩ ꯈꯪꯉꯦꯕ ꯑꯗꯨꯅ ꯑꯩꯅ ꯑꯁꯤ ꯐꯨꯔꯤꯠꯁꯦ ꯄꯨꯁꯜꯍꯧꯕꯩ ꯐꯔꯤꯅꯤ ꯁꯝ ꯖꯧꯒ ꯂꯥꯎꯔꯤꯕꯣ ꯉꯁꯥꯏ ꯑꯌꯨꯛꯇ ꯊꯥꯎ ꯇꯩꯈꯤꯕꯗꯒꯤ ꯇꯩꯗ꯭ꯔꯤꯕꯅꯤꯅꯅꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯆꯨꯝꯗꯥꯏꯗ ꯑꯝꯇ ꯃꯣꯏꯅ ꯊꯥꯎꯁꯦ ꯄꯨꯊꯣꯔꯛꯎ ꯍꯥꯏꯒꯦ ꯑꯗꯨꯒ ꯇꯩꯒꯦ ꯑꯩꯅ ꯂꯥꯏꯐꯇ ꯑꯦꯛꯇꯤꯚ ꯑꯣꯏꯗꯕꯅꯤꯅ ꯃꯤꯁꯤꯡꯁꯦ ꯄꯥꯛ ꯆꯪꯉꯛꯇ꯭ꯔꯦꯕ ꯂꯥꯏꯚ ꯊꯥꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯅ ꯑꯩ ꯅꯣꯡꯐꯥꯎ ꯂꯥꯏꯚꯁꯦ ꯂꯥꯛꯇꯕꯅꯦꯕ ꯂꯥꯏꯚ ꯊꯥꯔꯒ ꯍꯥꯏꯗꯤ ꯑꯩꯅꯒ ꯑꯩꯈꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯣ ꯌꯥꯝꯗꯅ ꯑꯩꯈꯣꯏ ꯂꯥꯏꯚ ꯊꯥꯗꯅ ꯍꯥꯏꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏꯒ ꯁꯥꯟꯅꯅꯕ ꯃꯤꯗꯣ ꯂꯩꯔꯗꯤ ꯐꯕ ꯑꯗꯨꯒ ꯑꯩꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯌꯥꯝꯗ꯭ꯔꯤꯗꯅ ꯍꯧꯖꯤꯛ ꯆꯦꯅꯦꯜꯁꯨ ꯄꯤꯛꯏꯅ ꯑꯗꯨꯅ ꯂꯥꯏꯚ ꯊꯥꯔꯒ ꯍꯥꯏꯗꯤ ꯂꯥꯏꯚ ꯊꯥꯔꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯚ꯭ꯌꯨ ꯍꯥꯏꯇꯥꯔꯦꯀꯣ ꯚ꯭ꯌꯨ ꯍꯥꯏꯒꯗ꯭ꯔꯥ ꯋꯥꯆꯤꯡ ꯀꯩꯅꯣꯗꯣ ꯂꯥꯏꯚ ꯌꯦꯡꯕꯁꯤꯡꯗꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯌꯥꯅꯣ ꯑꯗꯨꯝ 5-6 ꯑꯗꯨꯝ 10 ꯑꯗꯨꯝ ꯂꯥꯛꯏꯅꯦ ꯑꯗꯣ ꯂꯥꯛꯑꯒꯁꯨ ꯀꯣꯃꯦꯟ ꯇꯧꯔꯛꯄꯁꯨ ꯌꯥꯎꯔꯤ ꯑꯩꯅ ꯄꯣꯏꯂꯥ ꯇꯧꯈꯤꯕꯗꯣ ꯄꯣꯏꯂꯥ ꯂꯥꯏꯚ ꯊꯥꯈꯤꯕꯗꯣ ꯑꯗꯨꯒ ꯀꯣꯃꯦꯟ ꯇꯧꯔꯛꯄꯁꯨ ꯌꯥꯎꯔꯤ ꯃꯄꯥꯟꯗ ꯃꯣꯏ ꯀꯩꯅꯣ ꯇꯧꯅꯔꯤ ꯅꯨꯡꯉꯥꯏꯅ ꯅꯣꯛꯅ ꯂꯩꯅꯔꯤ ꯑꯗꯣ ꯀꯣꯃꯦꯟ ꯍꯥꯏꯗꯤ ꯇꯧꯔꯛꯄꯁꯨ ꯌꯥꯎꯋꯤ ꯇꯧꯔꯛꯇꯕꯁꯨ ꯌꯥꯎꯋꯤꯗꯅ ꯑꯗꯣ ꯑꯗꯨꯅ ꯌꯥꯝꯅ ꯑꯩ ꯑꯗꯨꯝ ꯂꯥꯏꯚ ꯂꯥꯛꯇꯕꯅꯦꯕ ꯑꯗꯣ ꯉꯁꯤ ꯂꯥꯏꯚ ꯂꯥꯛꯄꯁꯤꯒꯗꯤ ꯀꯩꯅꯣꯒ ꯂꯥꯛꯇ ꯃꯥꯅꯦ ꯀꯅꯥꯝ ꯆꯪꯉꯛꯇ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯃꯃꯥꯡꯒꯤꯗꯨꯒꯅ ꯑꯇꯣꯞꯄ ꯀꯥꯡꯕꯨꯁꯤꯡꯗꯨꯁꯨ ꯌꯥꯝꯅ ꯆꯪꯉꯦ ꯍꯥꯏ ꯑꯩꯅ ꯂꯥꯏꯚꯇꯣ ꯃꯨꯊꯠꯈ꯭ꯔꯕ ꯎꯐ ꯁꯥꯔꯦꯍꯦ
दो मैम फरे हजिक से आई लाइव से मुथत लगे ngahak आईडी कनो तौरगा थोकनबा तौरगे खै यामदुसु हौगले दो मा ngahak कोइरोगे कोइरगा दुम मखा मखा दे दुम आई ब्लॉग ता दुम उचरके अतै मखा ताबा वीडियो सिंगदुदी आई साबना सुरो बा एसी जे ngahak तंगा थागे अतादि फुटलानी करीनो ने जादरे